ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯅꯣꯡꯆꯨꯞ ꯕꯪꯒꯥꯜꯒꯤ ꯃꯐꯝ ꯑꯃꯗ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯀ꯭ꯔꯤꯁꯅꯆꯟꯗ꯭ꯔ ꯀꯧꯏ꯫ ꯅꯤꯡꯊꯧ ꯀ꯭ꯔꯤꯁꯅꯆꯟꯗ꯭ꯔ ꯃꯇꯤꯛ ꯃꯊꯧꯅꯥ ꯑꯃꯗꯤ ꯃꯔꯤꯡꯖꯦꯜ ꯂꯩꯕ ꯅꯤꯡꯊꯧꯅꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯄ꯭ꯔꯖꯥꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯆꯥꯟꯅ ꯇꯧꯔꯝꯃꯤ꯫ ꯄ꯭ꯔꯖꯥꯅꯁꯨ ꯅꯤꯡꯊꯧꯒꯤꯗꯃꯛ ꯈꯟꯖꯗꯨꯅ ꯑꯃꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯃꯥꯕꯨ ꯅꯤꯡꯖꯗꯨꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯄ꯭ꯔꯖꯥ ꯑꯅꯤꯃꯛ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯄꯥꯜꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯅꯋꯥꯕ ꯑꯃꯅ ꯅꯤꯡꯊꯧ ꯀ꯭ꯔꯤꯁꯅꯆꯟꯗ꯭ꯔ ꯄꯥꯎ ꯑꯃ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯃꯥꯏꯀꯩ ꯑꯃꯗꯒꯤ ꯃꯥꯏꯀꯩ ꯑꯃ ꯐꯥꯎꯕ ꯀꯌꯥ ꯄꯥꯛ ꯆꯥꯎꯕꯒꯦ, ꯑꯗꯨꯒ ꯃꯁꯤ ꯀꯗꯥꯏꯗꯒꯤ ꯍꯧꯔꯒ ꯀꯗꯥꯏꯋꯥꯏꯗ ꯂꯣꯏꯁꯤꯟꯕꯒꯦ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯂꯝꯃꯤ꯫ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡꯒꯤ ꯃꯁꯤꯡ ꯈꯪꯕꯁꯨ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧ ꯀ꯭ꯔꯤꯁꯅꯆꯟꯗ꯭ꯔ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯇꯧꯐꯝꯁꯨ ꯈꯪꯂꯝꯗꯦ꯫ ꯋꯥꯐꯝ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯁꯨ ꯃꯍꯥꯛꯅ ꯄꯥꯝꯂꯝꯗꯦ꯫ ꯑꯗꯨꯒ ꯑꯣꯏꯊꯣꯛꯂꯣꯏꯗꯕ ꯊꯕꯛ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯋꯥꯕꯅꯗꯤ ꯌꯥꯝꯅ ꯍꯥꯏꯖꯔꯤꯕ ꯑꯁꯤ ꯅꯤꯡꯊꯧ ꯀ꯭ꯔꯤꯁꯅꯆꯟꯗ꯭ꯔꯅ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯄꯤꯔꯛꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯐꯣꯡꯗꯣꯔꯛꯏ꯫ ꯃꯁꯤ ꯈꯜꯂꯨꯕꯗ ꯅꯤꯡꯊꯧ ꯀ꯭ꯔꯤꯁꯅꯆꯟꯗ꯭ꯔ ꯃꯄꯨꯛꯅꯤꯡ ꯂꯩꯇꯥꯔꯝꯗꯦ꯫ ꯀꯔꯝ ꯇꯧꯔꯒ ꯅꯋꯥꯕꯅ ꯍꯥꯏꯖꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯉꯝꯒꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯈꯜꯂꯝꯃꯤ꯫ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯆꯨꯞꯄ ꯈꯟꯗꯨꯅ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯥꯏꯊꯣꯡ ꯃꯀꯥꯂꯥꯝꯗꯕ ꯑꯃꯗꯤ ꯅꯨꯡꯁꯨꯡ ꯅꯨꯡꯖꯥꯎꯅꯅ ꯃꯇꯧ ꯑꯁꯤ ꯀꯣꯅꯨꯡꯗ ꯍꯟꯒꯠ ꯍꯟꯗꯥ ꯀꯥꯊꯣꯛ ꯀꯥꯁꯤꯟ ꯇꯧꯗꯨꯅ ꯂꯩꯕ ꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯒꯣꯄꯥꯜꯕꯔꯅ ꯎꯔꯝꯃꯤ꯫ ꯒꯣꯄꯥꯜꯕꯔ ꯃꯍꯥꯛꯀꯤ ꯈꯗꯥꯡꯗ ꯍꯧꯔꯤꯕ ꯁꯥꯡꯂꯕ ꯀꯣꯏ ꯑꯗꯨ ꯅꯥꯂꯗꯨꯅ ꯅꯤꯡꯊꯧꯗ ꯍꯪꯂꯛꯂꯝꯃꯤ꯫ ꯒꯣꯄꯥꯜꯕꯔ: ꯅꯪꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯒꯅꯤ ꯊꯥꯖꯗꯦ꯫ ꯁꯅꯥ ꯌꯥꯊꯪ ꯇꯥꯛꯇꯗꯤ ꯇꯥꯛꯄꯤꯌꯨ꯫ ꯋꯥꯐꯝꯗꯨ ꯇꯥꯖꯔꯒ ꯉꯝꯒꯗ꯭ꯔꯥ ꯉꯝꯂꯣꯏꯗ꯭ꯔꯥ ꯅꯅꯥꯏ ꯈꯟꯖꯒꯦ꯫ ꯅꯋꯥꯕꯅ: ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯃꯥꯏꯀꯩ ꯑꯃꯗꯒꯤꯅ ꯃꯥꯏꯀꯩ ꯑꯃ ꯐꯥꯎꯕ ꯑꯣꯟꯊꯣꯛꯄ ꯄꯥꯝꯃꯤ ꯍꯥꯏꯔꯤ꯫ ꯃꯁꯤ ꯀꯗꯥꯏꯗꯒꯤ ꯍꯧꯔꯒ ꯀꯗꯥꯏꯗ ꯂꯣꯏꯁꯤꯟꯕꯒꯦ ꯈꯪꯗꯣꯛꯄꯁꯨ ꯃꯍꯥꯛꯅ ꯄꯥꯝꯃꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡ ꯑꯁꯤꯕꯨꯁꯨ ꯃꯁꯤꯡ ꯈꯪꯗꯣꯛꯄ ꯄꯥꯝꯃꯤ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯁꯤꯒꯤꯁꯨ ꯑꯩꯅ ꯆꯤꯟ ꯇꯥ ꯄꯨꯔꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯧ ꯀ꯭ꯔꯤꯁꯅꯆꯟꯗ꯭ꯔ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯒꯣꯄꯥꯜꯕꯔ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ꯫ ꯑꯗꯨꯗꯒꯤ ꯃꯃꯥꯏ ꯍꯥꯏꯒꯠꯂꯛꯂꯒ ꯊꯣꯏꯗꯣꯛꯅ ꯉꯛꯂꯨꯕ ꯇꯧꯗꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯋꯥꯐꯝꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯣꯟꯅꯕ ꯑꯃꯗꯤ ꯊꯋꯥꯟꯃꯤꯆꯥꯛ ꯃꯁꯤꯡ ꯊꯤꯅꯕ ꯃꯤ ꯑꯗꯨ ꯅꯅꯥꯏ ꯑꯩꯕꯨ ꯑꯣꯏꯍꯟꯕꯤꯔꯨꯔꯣ꯫ ꯏꯅꯤꯡꯊꯧꯒꯤ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯗꯨꯅ ꯂꯩꯕꯤꯌꯨ꯫ ꯊꯕꯛ ꯑꯁꯤ ꯅꯪꯅ ꯀꯔꯝꯅ ꯄꯥꯡꯊꯣꯛꯀꯗꯒꯦ? ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯁꯤꯗ ꯃꯥꯏꯊꯣꯡ ꯏꯃꯛ ꯃꯛꯁꯤꯟꯅ ꯋꯥꯈꯜ ꯈꯟꯕꯤꯕꯕꯨ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯤꯕꯒꯦ? ꯁꯅꯥ ꯌꯥꯊꯪ ꯇꯥꯛꯄꯤꯌꯨ꯫ ꯅꯅꯥꯏ ꯑꯩꯅ ꯉꯝꯖꯒꯗꯕ ꯂꯩꯔꯕꯗꯤ ꯇꯦꯡꯕꯥꯡꯖꯒꯦ꯫ ꯑꯩ ꯅꯋꯥꯕꯗ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯇꯝ ꯈꯔ ꯄꯤꯕꯤꯌꯨ ꯍꯥꯏꯖꯈꯤ꯫ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯖꯒꯅꯤ꯫ ꯒꯣꯄꯥꯜꯕꯔꯒꯤ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧ ꯀ꯭ꯔꯤꯁꯅꯆꯟꯗ꯭ꯔ ꯅꯨꯡꯉꯥꯏꯔꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯅꯤꯡꯂꯤꯕ ꯇꯧꯅꯤꯡꯂꯤꯕ ꯄꯨꯝꯕꯗ ꯆꯞ ꯆꯥꯅ ꯇꯧꯕ ꯍꯧꯔꯦ꯫
ꯍꯥꯏꯅ ꯁꯅꯥ ꯌꯥꯊꯪ ꯄꯤꯔꯛꯂꯝꯃꯤ꯫ ꯒꯣꯄꯥꯜꯒꯔꯅ ꯃꯍꯥꯛꯅ ꯍꯥꯏꯕ ꯂꯨꯄꯥ ꯂꯥꯈ 10 ꯑꯗꯨ ꯅꯋꯥꯕꯇꯒꯤ ꯐꯪꯗꯨꯅ ꯆꯍꯤ ꯑꯃ ꯀꯣꯅꯨꯡꯗ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯣꯅꯨꯡꯗ ꯆꯥꯅꯤꯡꯕꯇ ꯆꯥꯗꯨꯅ ꯁꯦꯠꯅꯤꯡꯕꯇ ꯁꯦꯠꯇꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯦꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯕꯛ ꯆꯠꯄ ꯃꯇꯝꯗ ꯁꯥꯃꯨ ꯇꯣꯡꯅꯤꯡꯂꯦ ꯇꯣꯡꯒꯅꯤ, ꯁꯒꯣꯜ ꯇꯣꯡꯅꯤꯡꯂꯦ ꯇꯣꯡꯒꯅꯤ, ꯗꯣꯂꯥꯏ ꯇꯣꯡꯅꯤꯡꯂꯦ ꯇꯣꯡꯒꯅꯤ, ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯂꯩꯇꯅ ꯇꯧꯅꯤꯡꯕꯇ ꯇꯧꯗꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯒꯣꯄꯥꯜꯒꯔꯅ ꯂꯩꯔꯛꯄꯁꯤꯅ ꯆꯍꯤ ꯑꯃ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯒꯣꯄꯥꯜꯒꯔꯅ ꯅꯋꯥꯕꯇ ꯍꯥꯏꯖꯗꯨꯅ ꯍꯥꯟꯅꯒꯤ ꯁꯦꯟꯐꯝꯗ ꯆꯍꯤ ꯑꯃꯒ ꯑꯃꯨꯛ ꯁꯥꯡꯗꯣꯛꯍꯜꯂꯝꯃꯤ꯫ ꯃꯇꯝ ꯁꯨꯔꯛꯂꯕꯗ ꯒꯣꯄꯥꯜꯒꯔꯅ ꯂꯧꯁꯤꯡ ꯑꯃ ꯄꯨꯊꯣꯛꯂꯦ꯫ ꯂꯪꯗꯨꯝ ꯉꯥꯛꯇ ꯌꯥꯎꯕ ꯁꯟꯒꯥꯔꯤ 15ꯒ ꯌꯥꯎ 5ꯒ ꯄꯨꯗꯨꯅ ꯅꯋꯥꯕꯄꯨ ꯑꯄꯪꯕ ꯁꯤꯔꯒꯦ ꯂꯧꯁꯤꯡ ꯂꯩꯕ ꯒꯣꯄꯥꯜꯒꯔ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯔꯛꯀꯤ ꯑꯣꯏꯕ ꯋꯥꯔꯤꯅꯤ, ꯃꯆꯪꯅꯤ꯫ ꯒꯣꯄꯥꯜꯒꯔꯅ ꯂꯨꯄꯥ 4ꯈꯛꯀ ꯀꯣꯔꯤꯒꯤ ꯄꯩꯁꯥ 2ꯈꯛꯀ ꯄꯨꯔꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯩꯁꯥꯁꯤꯡꯗꯨ ꯄꯨꯊꯣꯛꯇꯨꯅ ꯅꯤꯡꯊꯧꯗ ꯎꯠꯂꯦ ꯑꯗꯨꯒ ꯌꯥꯝꯅ ꯋꯥꯅ ꯍꯥꯏꯔꯔꯦ, "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯅ ꯇꯧꯖꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈ꯭ꯔꯦ, ꯑꯩꯅ ꯈꯟꯖꯔꯨꯕꯒ ꯌꯥꯝꯅ ꯂꯥꯞꯅꯔꯝꯈ꯭ꯔꯦ꯫ ꯊꯕꯛꯇꯤ ꯌꯥꯝꯅ ꯐꯖꯅ ꯆꯠꯊꯖꯔꯤ, ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯕ ꯏꯌꯥ ꯌꯥꯗꯦ꯫ ꯑꯗꯨꯅ ꯊꯕꯛ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯕ ꯉꯝꯅꯕ ꯍꯥꯟꯅ ꯄꯤꯍꯟꯕꯤꯈꯤꯕꯒꯨꯝ ꯆꯍꯤ ꯑꯃꯒꯤ ꯃꯇꯝꯒ ꯂꯨꯄꯥ ꯂꯥꯈ 11ꯒ ꯑꯃꯨꯛ ꯍꯟꯅ ꯄꯤꯍꯟꯕꯤꯈꯣ"꯫ ꯅꯤꯡꯊꯧ ꯀ꯭ꯔꯤꯁꯅꯆꯟꯗ꯭ꯔꯅ ꯒꯣꯄꯥꯜꯒꯔꯅ ꯍꯥꯏꯔꯤꯕꯗꯨ ꯇꯔꯥꯏꯅ ꯍꯦꯛ ꯌꯥꯊꯣꯛꯄꯗꯤ ꯉꯝꯂꯝꯗꯦ꯫ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯑꯋꯥꯕꯇ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯅꯋꯥꯕꯁꯨ ꯋꯥꯐꯝꯗꯨ ꯇꯔꯥꯏꯅ ꯍꯦꯛꯇ ꯌꯥꯕ ꯉꯝꯗ꯭ꯔꯦ꯫ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯊꯕꯛ ꯍꯧꯖꯤꯜꯂꯨꯔꯕꯅꯤꯅ ꯃꯗꯨ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯒꯣꯄꯥꯜꯒꯔꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯌꯥꯔꯦ꯫ ꯃꯃꯥꯡꯗ ꯄꯤꯈꯤꯕꯒꯨꯝ ꯂꯨꯄꯥ ꯂꯥꯈ 11ꯒ ꯆꯍꯤ ꯑꯃꯒꯤ ꯃꯇꯝꯒ ꯑꯃꯨꯛ ꯍꯟꯅ ꯄꯤꯔꯦ꯫ ꯒꯣꯄꯥꯜꯒꯔ ꯃꯄꯨꯛꯅꯤꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯃꯥꯡꯒꯤ ꯆꯍꯤꯗ ꯂꯦꯟꯈꯤꯕ ꯑꯗꯨꯗꯒꯤ ꯑꯅꯤꯁꯨꯕ ꯆꯍꯤ ꯑꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅ ꯂꯦꯟꯊꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯋꯥꯠꯄ ꯍꯥꯏꯕꯗꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯁꯤꯟꯅꯔꯛꯂꯤꯕ ꯊꯕꯛ ꯑꯁꯤ ꯀꯔꯝꯅ ꯄꯥꯡꯊꯣꯛꯁꯤꯒꯦ ꯍꯥꯏꯕꯁꯤꯃꯗꯤ ꯃꯍꯥꯛ ꯃꯇꯝ ꯄꯨꯝꯕꯗ ꯈꯟꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯅ ꯆꯍꯤ 2 ꯃꯄꯨꯡ ꯐꯥꯖꯤꯜꯂꯛꯂꯦ꯫ ꯃꯇꯝ ꯑꯁꯤꯗ ꯃꯉꯣꯟꯗ ꯑꯅꯧꯕ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯦ꯫ ꯑꯅꯤꯁꯨꯕ ꯆꯍꯤ ꯃꯄꯨꯡ ꯐꯥꯕ ꯍꯦꯛ ꯅꯣꯡꯉꯥꯜꯂꯒ ꯒꯣꯄꯥꯜꯒꯔꯅ ꯐꯖꯔꯕ ꯂꯪ ꯃꯄꯨꯟ ꯉꯥꯛꯇ ꯄꯤꯛ ꯊꯟꯕ ꯌꯥꯎꯕ ꯁꯟꯒꯥꯔꯤ 5ꯈꯛ ꯄꯨꯗꯨꯅ ꯅꯋꯥꯕꯀꯤ ꯀꯣꯅꯨꯡꯗ ꯆꯠꯂꯝꯃꯤ꯫ ꯁꯟꯒꯥꯔꯤ ꯑꯔꯦꯠ ꯑꯃꯗ ꯌꯥꯎꯔꯤꯕ ꯂꯪꯅꯥ ꯃꯄꯨꯟ ꯑꯔꯦꯠ ꯌꯦꯠꯁꯤꯟꯅꯅ ꯁꯝꯅꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯟꯒꯥꯔꯤ 9 ꯑꯗꯨꯒꯤꯁꯨ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯅ ꯇꯧꯔꯝꯃꯤ꯫ ꯁꯟꯒꯥꯔꯤꯁꯤꯡ ꯑꯗꯨ ꯒꯣꯄꯥꯜꯒꯔ ꯃꯁꯥꯃꯛꯅ ꯄꯔꯦꯡ ꯁꯥꯅ ꯆꯤꯡꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯥ ꯅꯣꯏ ꯄꯦꯜꯂꯕ ꯌꯥꯎ 5ꯈꯛꯁꯨ ꯌꯥꯎꯔꯛꯂꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯃꯍꯥꯛ ꯅꯋꯥꯕꯀꯤ ꯀꯣꯅꯨꯡꯗ
ꯊꯨꯡꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯄꯨꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯅꯋꯥꯕꯀꯤ ꯃꯥꯡꯗ ꯊꯝꯂꯒ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯅꯋꯥꯕ ꯏꯕꯨꯡꯉꯣ, ꯑꯗꯣꯝꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯊꯕꯛ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯄꯥꯡꯊꯣꯛꯆꯔꯦ"꯫ ꯅꯋꯥꯕꯅ ꯒꯣꯄꯥꯜꯕꯔꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯁꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯒꯣꯄꯥꯜꯕꯔꯅ ꯈꯨꯗ ꯀꯨꯜꯂꯒ ꯈꯨꯔꯨꯝꯂꯝꯃꯤ, "ꯏꯕꯨꯡꯉꯣ, ꯑꯗꯣꯝꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯍꯧꯔꯒ ꯀꯗꯥꯏꯗ ꯂꯣꯏꯁꯤꯟꯕꯒꯦ ꯑꯃꯗꯤ ꯃꯥꯏꯀꯩ ꯑꯃꯗꯒꯤꯅ ꯃꯥꯏꯀꯩ ꯑꯃ ꯐꯥꯎꯕ ꯃꯁꯤꯒꯤ ꯑꯄꯥꯛꯄ ꯀꯌꯥꯅꯣ ꯈꯪꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯇꯥꯛꯄꯤꯈꯤꯕꯗꯨ ꯅꯅꯥꯏ ꯈꯪꯖꯔꯦ꯫ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡ ꯑꯁꯤꯒꯤ ꯃꯁꯤꯡ ꯈꯪꯗꯣꯛꯄ ꯄꯥꯝꯃꯤ ꯍꯥꯏꯕꯤꯈꯤꯕ ꯑꯗꯨꯁꯨ ꯅꯅꯥꯏ ꯈꯪꯖꯔꯦ"꯫ ꯒꯣꯄꯥꯜꯕꯔꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯋꯥꯕꯇꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ, ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯗꯥꯏ ꯑꯁꯦꯡꯕ ꯃꯁꯤꯡꯗꯨ ꯍꯥꯏꯔꯣ"꯫ "ꯃꯁꯤꯡ ꯍꯥꯏꯕꯤꯕ? ꯑꯩꯅ ꯍꯥꯏꯈꯤꯕꯗꯨ ꯅꯍꯥꯛꯅ ꯄꯥꯡꯊꯣꯛꯂꯦ ꯍꯥꯏꯕꯗꯥꯏꯅꯦ"꯫ ꯅꯋꯥꯕ: "ꯁꯥꯍꯦꯕ, ꯑꯗꯣꯝꯅ ꯇꯥꯛꯄꯤꯈꯤꯕꯗꯗꯤ ꯃꯁꯤꯡ ꯊꯤꯔꯛꯎ ꯍꯥꯏꯕꯗꯤ ꯄꯟꯕꯤꯈꯤꯗꯦ꯫ ꯑꯗꯣꯝꯅ ꯄꯟꯈꯤꯕꯗꯤ ꯃꯁꯤ ꯀꯌꯥ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯏ ꯈꯪꯕ ꯄꯥꯝꯃꯤ ꯍꯥꯏꯕꯗꯨ ꯈꯛꯇꯅꯤ꯫ ꯃꯁꯤꯒꯤ ꯄꯥꯛ ꯆꯥꯎꯕ ꯑꯗꯨ ꯑꯩꯅ ꯄꯨꯖꯔꯛꯂꯤꯕ ꯁꯟꯒꯥꯔꯤ 15 ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯂꯁꯤꯡ ꯑꯁꯤꯅꯤ"꯫ ꯑꯍꯥꯟꯕꯒꯤ ꯁꯟꯒꯥꯔꯤ 13ꯇ ꯌꯥꯎꯔꯤꯕ ꯂꯪ ꯑꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩ ꯑꯃꯗꯒꯤꯅ ꯃꯥꯏꯀꯩ ꯑꯃ ꯐꯥꯎꯕꯗ ꯑꯄꯥꯛꯄꯒꯤ ꯂꯪꯅꯤ, ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯁꯟꯒꯥꯔꯤ 9 ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯂꯪ ꯑꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯒꯤ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕꯒꯤ ꯑꯁꯥꯡꯕ ꯂꯪꯅꯤ꯫ ꯅꯋꯥꯕꯅ ꯒꯣꯄꯥꯜꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, "ꯊꯋꯥꯟꯃꯤꯆꯥꯛꯀꯤ ꯃꯁꯤꯡꯗꯤ"꯫ "ꯏꯕꯨꯡꯉꯣ, ꯃꯗꯨ ꯄꯨꯝꯅꯃꯛꯁꯨ ꯅꯅꯥꯏ ꯈꯪꯖꯔꯦ꯫ ꯃꯥꯡꯗ ꯂꯩꯔꯤꯕ ꯌꯥꯎ 5 ꯑꯁꯤꯒꯤ ꯃꯇꯨ ꯄꯨꯝꯅꯃꯛ ꯃꯁꯤꯒ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡꯒꯤ ꯃꯁꯤꯡꯒ ꯃꯥꯟꯅꯕꯅꯤ꯫ ꯃꯗꯨ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯑꯩꯅ ꯂꯁꯤꯡ ꯑꯁꯤꯕꯨ ꯇꯤꯡꯊꯣꯛꯇꯨꯅ ꯑꯣꯟꯕ ꯑꯗꯨꯒ ꯌꯥꯎ 5 ꯑꯁꯤꯒꯤ ꯃꯇꯨ ꯄꯨꯝꯅꯃꯛ ꯃꯁꯤꯡ ꯊꯤꯗꯨꯅ ꯂꯩꯕ ꯉꯝꯂꯣꯏ"꯫ ꯒꯣꯄꯥꯜꯕꯔ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯃꯀꯣꯛ ꯅꯣꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯅꯋꯥꯕ ꯑꯗꯨ ꯚꯥꯞ ꯇꯥꯔꯛꯂꯦ꯫ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯒ ꯒꯣꯄꯥꯜꯕꯔꯕꯨ ꯌꯦꯡꯗꯨꯅ ꯅꯋꯥꯕꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯐꯔꯦ ꯒꯣꯄꯥꯜ, ꯅꯪ ꯑꯩ ꯌꯥꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯅ ꯊꯕꯛ ꯑꯁꯤ ꯃꯇꯝ ꯆꯥꯅ ꯄꯥꯡꯊꯣꯛꯅꯕꯅꯤꯅ ꯑꯩꯅ ꯅꯉꯣꯟꯗ ꯃꯅꯥ ꯑꯃꯗꯤ ꯄꯤꯒꯅꯤ"꯫ ꯃꯁꯤ ꯍꯥꯏꯔꯒ ꯅꯋꯥꯕꯅ ꯂꯨꯄꯥ 10,00,000 ꯑꯃꯒ ꯑꯃꯨꯛ ꯒꯣꯄꯥꯜꯕꯔꯗ ꯃꯅꯥ ꯑꯣꯏꯅ ꯄꯤꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯒꯣꯄꯥꯜꯕꯔ ꯂꯨꯄꯥ 10,00,000ꯗꯨ ꯂꯧꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯕꯨꯙꯤ ꯃꯔꯧꯁꯤꯡꯒꯤ ꯄꯥꯝꯕꯩꯅ ꯃꯍꯥꯛ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯂꯦꯟꯈꯤ꯫